Lok Sabha election lisingani kunmarida inner the BJP ki candidate amasung outer the party asina sawaliba NPF ki candidate kidamak BJP ki star campaigner oiriba Union Home Minister Amit Shah Imphal-da laktuna bot khongdauri. SKTV News na fangbo pawgi matungina Home Minister Amit Shah tha asigi tang tara marida Imphal-da lakani. Amit Shah ki khongset asigi damak Imphal ki hapta kangjibungda miyam tinba mifam ama pangthoktuna BJP ki candidate ki bot khomgani. April tara marigi ayuk pung nipan taba matamdagi nungthil pung mari taba fawbo pangthokkodaba thoram maduda Manipur ki Chief Minister N Viren BJP Manipur Pradesh ki President S.K.Tv yauna party ki lusingba singa saruk yagani. Amaromda Amit Shah ki Manipur khongset asigi yenglaga mathau taba section thorang sing Manipur lenga na lokhat pa hokhrei. Panbayai BJP na Manipur ke inner seat ki damak Education Minister Thongjam Basant Kumar bu candidate oina thadokli aduga outer gi na NPF ki candidate Kasui Timothy Zimikta sawalagani haina lauthokibani. Amaromda Irang Nangliba Manipur da Union Home Minister gi April tara marigi khongset asi haukiba sahi lisingani kunhumdoi gi May 18 da numit humni gi khongset laklamba matung tha tara gi matung da state asida lakpa bot khom gi khongset oige dauri.